FIFA World Cup 2022 Messi na lusingba Argentina gi member kun taruk na saba team ama laukthokre Dybala team da yaure soktuna leiriba forward Paulo Dybala Argentina gi coach Lionel Scaloni na irai numita ma ki member kun taruk na saba Qatar World Cup ke squad laukthokki bada yaukhibaga loina na November kundagi December kunipan phauba sathagadawriba competition asida Lionel Messi na side asibu lusinga ne Dybala na October gi angan basaruktage mahaki club AS Roma gi damag sanadana lakhi adubo squad ta mahakpu khangat khe Argentina na November kungani thoida group C gi opponent Saudi Arabia gi mayokta masigi World Cup campaign haugadori basigi mamangda mahakna mahaki fitness adu amuk hanjilakani haina asa taure masaki chahi kuntraga manga suraba Messi na mahaki mangarak suba World Cup sanaragani amade fellow veteran Angel Di Maria amade Nicolas Otamendi ga loinana mamang sahida Argentina na Copa America gi title lawkhibada mateng pangkhiba anauba player singa pullaga nei Instagram da thagatkiba video da coach Scaloni na hai team gi dama kakhatpada makhoi saukthok sei amade masigi jersey ase lillaga nei asa tauri madude nangsu fen sing nei pumnamak apunbani haina phongdokhe Argentina ge squad member sing adude goalkeeper sing da Emiliano Martinez, Goronimo Rulli, Franco Armani ne defender sing da Nahul Molina, Gonzalo Montiel, Christian Romero, Germain Pezzella, Nicolas Otamendi, Lisandro Martinez, Marcos Acuna, Nicolas Tagliafico, Juan Foytane, midfielder sing da Rodrigo Di Paul, Lindro Paredes, Alexi McAllister, Guido Rodriguez, Alexandro Gomez, Enzo Fernandez, Alexuel Palacios ne forward sing da Angel Di Maria, Lautaro Martinez, Julian Alvarez, Nicolas Gonzalez, Joaquin Corre, Paulo Dybala, Lionel Messi ne Karamba matamda numit asi matau karamna sikhigani haiba wahangi paukhum researcher singda laire miyoi bana khunda leitariba malem prithvi asibu ngak senduna chalairiba numit asina malem gi aying asa samudra gi ichel matam gi ahongba numit khudingi oiriba aying asa asida natana mahaki mangal na horiba pambi singda photosynthesis tawduna chinjak sungliba madi maruwaina pambi singna malem prithvi da chawba mateng ama oiduna punna hingminabagi maramama oihanduna laklei pumnamak asigi rule tawriba numit asigi haurakpham amadi mahakna loikhigadabagi matam asigi maramda scientist singna pukning changna matam kayadagi thijinduna lakle National Geography gi mot matungina ngasidagi chahi billion 4.5 ki mamangdagi numit ase molecular cloud tagi tapna semba hauraktuna hydrogen amadi helium punna yomsinduna numit ki saktam semgat pa haurakhiba nei matam maduda manakta nakna leiba supernova amadagi thorakpa Shock wave ka contact taunabadage molecular cloud adu ahenba energy fanglakhiba nei hairiba numit asi aikhoina lairiba prithvi asidage mile million marfu draga humdoi lapa maphamda lengdana lairiba nei science alert ke mot matungin na ngasi dagi chahi billion manga gi matungda numit asi red giant amage saktam lauraka nei numit ki mayai thangba saruk ase pixin khigani aduga mapan thangba kuyom asina hena chauthoroktuna Mars planet ke mafam asi phauba yauna chaukhalakaneng asigumba thawong asida ikhoigi planet oriba prithvi asisu yauna numita tinsin khigane in 2018 da University of Manchester ge scientist singna computer modeling sisinaduna study tawbada atopa star singumna ikhoigi numit asisu mayai thangba saruk adu pixelaga mapan thangba saruk chauthokuna red giant olakane Madugi matungda white dwarf olaglaga aroibada planetary nebula oina mapunsi loisin khigani haina phongdorakre numina siraba matungda yamlaba gas amade dasing ahangba malangda paithorakani haire aroibada tabiriba pumnamakpu thagachare